LAMDAM ASIGI NAHA OIRIBA environmental activist MANIKANTA MUTUMNA MAHOUSHAGI KHAL KANNABAGI WAKHALLON Da TONGAN LUCHINGBA SHING Memorandum Pishinkhre CHANGSHILLAKHIBA KHONGTHANG SHARUK AMA OINA Rpi Athawale gi National Secretary Maheshwar Thounoujam Da Memorandum Pishinkhre MANIKANTA MUTUM gi Maikaidagi Memorandum Pishinbagi Thoram aduga mari leinana Rpi Athawale gi National Secretary Maheshwar Thounoujam na hai MANIKANTA asi environment KANNABAGI lam asida yamna NAHA OINA na laina changsilakliba misak amani mahangna paikhalakliba thabak thoram sing asi yamna mityeng sanba ama oi mahangna pukhalakliba environment kannabagi point ani yoba memorandum asi yamna maru oiba amani manikantana pusalakliba memorandum asi mahakna suksoi soidana union minister ramdas atwatle amadi union cabinet minister bhupendra yadav ta athuba matamda piragani memorandum asigi matangda mari leinaba singa unaduna taksinaba anga mathakta honagani haina mahakna makha takhi Manipuri representative OIRIBA MLA Nifu dasu chatlaga hi nausina memorandum bide harakanda house dasu sigi matang sigi issue si matangda khananinakhre adu magi mahakna pireiba point ani se the yamna important oiba point ni taseng harabada sidi politics ki adu ada ki amta nate ima huziki environment se imaleba kan se haraga imaleba gannabu si nahasi tamam tholei imasi myam tholei masu imaleba kan bada issue ama da puthораga environment si kan dabya imaleba si kan dabya habagi changsalei naham ni aduna si initiative lokholeiba makoi lokholeiba sida akoina support piraga kamai leiba representative sina akoigi ngatang thajaba pirakatu da natabada magi initiative bo haijari ba magi point ani se mapung phana ta yam thura tawandiu haina so igi site request tawjari